PAODAM ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯁꯤꯡꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯕꯤꯅꯤꯇꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ PAODAM ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ꯫ Scientific practices for clean and wholesome pork production ꯍꯥꯏꯕ ꯍꯤꯔꯝꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯠꯊꯒꯗꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯉꯁꯤꯗꯒꯤ ꯍꯧꯗꯣꯛꯈ꯭ꯔꯦ꯫ Farmers Meet Cum Exhibition program ama pangthokre. Manipuri Martial Arts amadi Culture and Program gi matangda nomagi oiba orientation program pangthokre. Loinada Prime Minister Narendra Modi na Bantara Animal Rescue and Rehabilitation Center ama sangakre. Mapungoy Paulo Birase. Scientific practices for clean and wholesome pork production haiba hiramda numi humni chathagadaba training program among ase Central Agricultural University Iroisemba Impal ki conference hall da hodokre. Department of Animal Sciences College of Agriculture All India Coordinated Research Project AICRP on Pig CAU na Manipur Progressive Pig Farmers Association MAPPFA Impal West kapuna Kusam Naduna Pangthokpa training program Hodopaki Tharam Aduda Department of Animal Sciences College of Agriculture CAU gi SOD Professor Dr. Damodar Singha Manipur Progressive Pig Farmers Association President Ningthaujam Lokendra Singha amadi All India Coordinated Research Project AICRP gi Principal Investigator amasung College of Agriculture gi Assistant Professor Dr. M Norjit Singha na athoiba mithung Tharamapu amadi akhanaba mithung len oina saruk yaki Matamama ok loiba si yamna ikainarami loidana yumlakta loibagi phataba kayasu lei adubo yumlakta ok masing yamdana loiba singisu yauna scientific oiba mawongda kamdona laina layong sing ngathokuna chathok lehangadage haibagi wakhal losing piba mathau tabana asigumba training asi yamna mathau tai Numi humni chathagadaba training pangthokliba sigi matangda All India Coordinated Research Project AICRP gi Principal Investigator amasung College of Agriculture gi Assistant Professor Dr. M Norjit Singha na hai leiriba mipung khuding lenga ki thabak tawba haiba dudi oithokte maram asina masa masa gi oiba senthok lambi thinaba hotnari masigi manungda piggery sector asishu amani India gi stasing maruina awang nongpokta ok yamna pamnana chanaba lamda ama oibana Hairiba sector asida tung koina senthok lambi ama oinanaba farm tawbada yamna kanaba ama oiri Hairiba sinpham asda leiriba farmer singna changdaba yadaba knowledge sing phanganaba honaba galoyena senthok leinabagi lambi ama oina tawnaba panda amagi makhada asigumba training asi chathabani phongdokki Ngasidagi haudoliba training session da Bokasi Housing System and Waste Management gi matangda Dr. Jasma Rani Sharangthem Senior Scientist and KBK Thobalamadi Basic Principles of Hygienic Slaughterhouse and Value Addition to Pork gi matangdana Dr. Dilras Mayanglambam Veterinary Officer State Veterinary and Animal Husbandry Government of Manipur na wangangki Hairiba training program asida tongan mafam kayadagi puna training ni puromna saruk yari program asi ICR NRC on Pig Rani Guwahati gi senthang makhada chathabani hairi Napatugum min samo oigli koina khangjaba haitare koina chahi tara chunna tamakpa veterinary na tamakpa adigi knowledge mayam da share tawga sina loiba nate ko 3 days na loi haibnate si training yawani yaw matung da koi contact loi laina si laina matung da any problem lakpo matam da koi dum contact tawbiro koi dum angam magai koi site gi ju mateng pangjage Sandel District ki manung chanba khongnang phaisabi singda ngase yupung 13:30 5 tarakpada lamai chalakre lamai adu sugunu fire service team forest guard sugunu police personnel amasung Assam Rifles personnel singna mai kanbagi thabak chathakki utang pokpi so hai nai district na Chandel ni Farmers Meet Cum Exhibition ki thara ama ICAR Research Complex for NEI's Region Manipur Center amadi ICAR Krishi Vigyan Kendra Sandel Churachandpur Impal West Tamenglong amadi
Ukrulna Sinduna Lampel Patalaiba ICAR gi Loktak Farmers Training Hostel da Pangthokre Tharamadu Department of Agriculture Government of Manipur gi Director Peter Salam ICAR RC for NEIS Region Manipur Center Lampel Paki ex-head of Region Center Dr. Ram Gopal Laha ICAR KS की नोडल ऑफिसर डॉक्टर एस बसंता अमदी ICAR RC for NEIS region मणिपुर सेंटर लंफेलपा की हेड ऑफ रीजनल सेंटर डॉक्टर CS बसुधाना थौरम मदुगी अथोइबा मिथुंगलेन ओइना सरुक याखी थौरम मदुगा मरी लेना थौरम मदुदा डिपार्टमेंट ऑफ एग्रीकल्चर गवर्नमेंट ऑफ मणिपुर की डायरेक्टर पीटर सलाम न फोंदोरकपदा ngasi पांगथोलिबा एग्जिबिशन असिना लमदमसदा लेरिबा लौमी सिंगना करी करी थबक तौरिबगे हाइबदु खंगबा ngami amadi लौ सिंगो की थबक तौरिबा लौमी सिंगदा डिपार्टमेंट के माइकैदगिसु अंगंबा मतेंग पांगबदा नतना मतम मतंगी ओइबा पाइखतपा याबा थबक थौरंग कया लौमी सिंग उनदुना पाइखतनबा अंगंबा थाकता होनगनी हाइनसु फोंदोखि मतम अयाम्बा फील्ड कुमगा फार्मर्स मैम लोइनरगा अखोगी एग्रीकल्चर मतंगदा नैनबा फार्मर्स मैम की अवाद पा करी लई खनबा अदुगा मोइरोमदगिसु फीडबैक लौरगा अवाद पा करी कई लई के हपतानर मतुंगदा अखोगी डिपार्टमेंट गा कोई फार्मर्स मैम का पुन्ना चमिननब होनजरीना हाइदगे Higher secondary exam gi ngarang pangthokiba physics subject ki question paper leak oikraba matung cyber crime police ki sauna mai pakpo oina thodo da chenabani haiba AOC oiba ama yauna oza ani phagat pangamkre senari ba oza animak thobal da leiba paradise english school gi oza ni hairi loinana school asimaksu exam asigi center oibani hairi Paraba Ozani today school Simaki vice principal ni haiba Thobal district ki Nepra company makha lekai dagi Maibam Sunil Sahi Kuntra Humdoi Apokpa M Ibom Sa amasung assistant teacher oiba Ningombam Jagadish Sahi Kuntra Humdoi Apokpa N Bidya Soni Mahakna Thobal Okram dagi ni hairi Makhoi ani ki manungda Maibam Sunil hairiba Oza sina exam center ki AOC oibani Madugi mathakta masagi yumda lanai oiba Mahiroi Singhi hostel amasu salaiduna laibani hairi Exam asigi question paper leak oibagi matangda Council of Higher Secondary Education Manipur Police ki cyber crime da complaint ama tharaklaba matung thigatuna makhoyani phagat pangamkhibani cyber crime police tagi phangba paw matungina AOC asi ngarang numidang pung ni parom taba matamda Thobal Okram thong wang matabadagi phagat pangamkhibani loinana Police na basin hangbada thaudosta assistant teacher ni haiba Ningombam Jagadish Su Jenai haiba khanglakpadagi ngasi nungthil pung ahumrom tabada phagatkhibani Pharaba ozani ma duty magistrate ki mamang da puthoklaba matung numit marini gi police remand lokthakre thaudosi gi matang da cyber crime police team na makhata na thijin badana tana January ba miyoi sing phagat na ba honari hairi nakalamarom da question leak oibagi issue asiga mari leyana cyber crime gi SP and John na bosam amasung kosam exam singda question leak oirakpa sima Manipur police na hakjen na lowi social media bulana sizaduna question leak ohenbada January ba khudingma phagatuna chapchaba action lokhatkani haina phongdokki question anirak suluka leak oize bosam yamata bosam yamata aduna aina mayamda appeal di satra gi punsigi yenaga apoina Ozasing exam no yaw Ozasing adagi OC EOC amadi SO mayamna satra ki punsigi khalagamda khara section na tawraga matung tarapa exam da sagumba question de ki problem je thokta na kan hona sena appeal tawni National Students Union of India NSUI Manipur State amadi Manipur Pradesh Youth Congress Committee ki president yauna Thomi Singh ngasi Babuparada leiba Bosam amadi Koseng office da exam ki question leak oibaga mari leyena thomjin khre Manipur ki governor da thabak lokhot pinaba memorandum pisinduna taksin khre ngasi nubi yongba matung pung mari rom tarakpa matamda NSUI amadi MPYCC ki Thomi Singh na question leak oikhibaga mari leyena Koseng chairman unana ba thomjilakhi adubo Chairman Masang Office da Leramdabadagi Manipur ki Governor da point mari yauba memoranda ama pisinduna question leki wathok asi matungda mo hana tholakta ba CBI da inquiry chathanna ba sinabiu amadi matik chadraba boss amadi koseng chairman loktho u haina taksin ki sangsilakhi ba khongjang aduga marilena NSUI Manipur State ki president Joysan Khohona hai boss amadi kosem na loduna pangtholi ba examination anida
thangna thangna question leak oirakpa si yamna laibak thibani oirakleba phiba masigi matang asida mari lenaba authorities singda education amadi exam gi integrity kadai de leiribage haiba wahang asi hangningi amadi wathok asna maram oiraga malengi miyam mamangda yamna ikai ningai ama ohele loidana haurakliba mahairoi singda yamna ninghanaba maram ama ohele maram asna sigumba thogdo asi matungda hanna thoktanaba CBI da sinaduna chapchaba thabak paikhat hanbiyo amadi exam conduct ningthina tawba ngamdrabadi authority ani gi chairman sing loktho u phongdokki. This is something that could have been prevented, but it is because of the failure of the Director of Education, failure of the Chairman, and failure of the examination controller that such things are happening. And we demand that high-level investigation should be conducted and that justice should be brought to the students. Thank you. Bose amadi kosem na lauduna pangtholiba SSLC amadi higher secondary examination 2025 ki subject ani ke question papers in social media da thadoktuna viral ohenbada senaba miyoi khudima the Manipur prevention of malpractices in the high school living certificate and higher secondary examination Act 2024 gi makhada chapchaba action logani haina education SK secretary Naurem Prabinna phongdokre Impal gi new secretary teleba secretary asigi office da board amadi council gi official singa loinana paumi singuna ba amada Prabinna makha taraduna exam ani asi kanglon chumna pangthoknaba lenga na sukan honaduna lakli asigumba matam masida subject ani gi question paper leak oirakpa si lengak na haksina loduna akan ba action longna ba honari thaudo asiga mari leyana chathari ba investigation sida exam center singi SO amadi OC yauna atai chenaba miyoi sing yarom lagadi lemna tharoi loinana viral oikiba subject ani maki exam amuhana pangthokadra natraga pangtholoidra haiba dusu bosem amadi kosengi leiriba examination committee singna atuba matamda warep loduna miyamda lokthok lagani haina phongdolakhi Manipur Prevention of Malpractices in High School Living Certificate and Higher Secondary Education Examination Act 2024 in Makhada. Sigi Magi Natik Saba Bandigo Koi Pina Bonagani have the man from the section. Mitai gi oiba thangta amadi Manipuri culture bu yokhatnaba pandamda thangta Manipuri martial arts amadi culture program gi matangda noma gi oiba orientation program ama Mitai Indigenous Thangta and Cultural Institute Mitashi Kongba Khetilekai Impal East Manipur na sinduna district asigi manung chanba Laikon Government Upper Primary School Kongba Makha Nandaibam Lekai amadi Mitai Mayek High School Wangkai Thangjam Lekai School Anida ngasi pangthokre Tharamaduda Mitasigi Guru K.I. Surchandra Maitai na lusingduna oza sing amadi artist sing na culture ngi thorong kaya school ani aduda utki loinana school ani asigi teaching amadi non teaching staff sing amadi mahiroi sing da so Thangta Manipuri folk dance maibi jagoi lai harau ba amadi culture and program kaya su takpi tambi bagi thabak su pangthokki All India Kung Fu Federation gi masaloi sangama oriba All Manipur Kung Fu Brotherhood Union gi miyang makhada Shaolin Traditional Kung Fu Academy Wangjing na sinduna Kuntare Subas Level Kung Fu Championship 2025 mathang tha April gi tang mari dagi taruk phauba Wangjing Haitupokpi Azad LP School Lampakta pangthok lagani maramasina Manipur da lairiba Kung Fu sanaroi singamadi oza singa saruk yabiyo haina Shaolin Traditional Kung Fu Academy Wangjing gi founder cum chief instructor Sipo K Babu na thador Parcherol Amana Kangalagli Tang na thokpa amadi laibak thiba thajadaba thodokta oinam esigi manung chanba kaithel manbi police station na konba laimram waroi jingdagi hojik Manipur da thokliba irang asida laimram Government High School Relief Camp ta changja pham loriba IDP mari khoirel na sikpadagi ama laikana ba ngamdana laikhidre ahumna laikana kre khoirel na sikpadagi laikhidraba miyo adu Laichon Bam Jiten Jahinipu Apokpa Amu Gowi Aduga Laikanariba IDP Ahumaduna Soibam Ahongjau Sayum Pumanga Apokpa Amuba Samja Sabam Biren Sayang Kainto Apokpa Maiten Maibam Sobasandra Sayang Kaimari Apokpa Muhindro ni Hairi
IDP amana phongdorakibada driver ama yauraga IDP manga ngasi ayu pung 12 rom tabada relief camp astagi miyoi taruk Bisnupurda laiba FCI godown da super carry amada seng loruna bajat khibani makhoina seng haplaga pung 12 muk tabada gari thodorakpada godown manakta saba khoirel mayam paithoraklaga miyoi taruk ke manungda mari da silakhi khoi silakpadagi makhoi kaiduna senakhi Kaino Pauba Khoirel Mayamadu Tanaraga Chikpa Lepkhide Gari Manungda Tongba Aniga Laikhidraba Zitianga Tidim Lambi Kaino Mapada Mo Gari Tonghalaga Puraki Laimram Yoroklaga Khoi Mamusing Satlaba Honoringai Zitiangi Pibam Lusilakpadagi Makhoi Marimak Nambolda Laiba Sayon Hospital da Pukhalaki Adubu Zitiandi Laikanaraba Matungda Kanbangam Khide Hairi Makhatana Sobasandrana Sayon Hospital da Makhataba Layeng Jathaki Aduga Biryanamadi Ahongjauna District Hospital Bisnupurda Puduna Makhataba Layeng Jathaki Makhoi Ahomdi Pakhat Ningai Oidre Hairi District Administration Bisnupurgi Maikaidagi Miyoi Mari Adu Hospital da Pukhat Pamadi Layeng Bada Changba Sampam Kudimal Puthok Pagaloyana SDO Nambol Tongbram Sangkumar MCS na question senduna layeng bagi thabak adu pangthoki haiki laikhidraba zitiangi haksang case ama register toraba matungda postmortem gidamai Imphal da pukre nakalamromda laikhidraba zitianda khoiren mayam omlaga lakpa duda lambi da uba miyamna Kanana Bahona Bagi Mahutta video Namduna Yengduna Laikiba social media da viral Oina Bahona Bagi Mahutta Matung Dadi Asigumba Kudong Tirabamio Singda Sensin Duna Mateng Pangbinaba Madi Kanbinaba IDP Singna Apel Torakli Da Dota Singna Singin Tabu Matung Ma Laigidre na Kampamo Ratana Oisigu Mangasi Kudong Tirasi Toe Aduga Hauji Sida Sayolzida Amazu Peselama Hidak Tisa Dana Hidakapina Tauri Ani Yamana a Bisnupur District Hospital da Abdi Laying Sathari Manipur Hill District Disabled Union Bu Central for Community Initiative CCI Churachandpur na hogdokibani haina pause singda phongdolakliba si yumpham yaudaba aranba pauni haina Manipur Hill District Disabled Union Secretary GD Chunchamilyuna phongdolakre wafama singasi Major Khulda laiba Manipur Press Club ki Thangjing Hall da pangthokiba paumi singo unabagi mifamda phongdokibani mahana makhata aduna hai Manipur Hill District Disabled Union asi kumjali singani kunithoi ki July 19 da form taukiba Independence Body Amani Laibak Tibadi Lisangani Kudmathoida Central for Community Initiative CCI na Hodokuna NGO Amagi Makada Laiba Organizer Amani Haina Pause Singda Ponglok Libasi Aran Bayumpam Yaudaba Wapamni Manipur Hill District Disabled Union Asi Hingba Disabled People Organizer Sangi Makada Laiba Independence Body Amani Su Haina Pongdoraki Akwai kanagi mateng aur sembana deba district singi district khodi non nago DPO sing nago akwai gi semgat ni ba sim yang haide amam laibu to khan laibu singi district gi loi ma disable na ma kha pon se han semgat ni ba si asigi den invite tiu se do moi na di CCI to moi NGO na International Women's Day ki mangoy na ngasi Manipur State Rural Livelihood Mission Department of Rural Development and Panchayati Raj ki promotion makhada lairiba Thongambi Women Multipurpose Cooperative Society Limited amadi Jennings Blood Bank anina khusam na duna ngasi Jennings Bank voluntary blood donation camp ama pangthokre blood donation camp aduda saron miyo yankhai romna blood donation tongna ba registration toki blood donation camp asiga marilena society asigi general secretary Konjengbam Lakshmi na hai International Women Day numina lakpasta society asigi maikai dagi miyam gidamak kari tawba yabage haina kupna khanaraba matung lamdamasa tholiba lana sida igi awat pamadi awana taraba singda igi mateng pangbo oina blood donation camp asi pangthokna bagi warep lauraba tungda ngasigi thoramasi pangthokpani ngasigi thoramasta hengang kendragi manungda leiba gram panchayat taruk na konba self help group singi nupi singna saruk yari punna miyo yankai henbana registration tawduna I katninglabasu ayaba amadi yadaba kaya yawbadagi miyo 15 rom donation tawki makhatana soto pahiram kayada society asna mateng pangnaba honakigani phongdokki
lamdam asigi aiba filmmaker humanitarian amadi social and cultural activist ama oiriba Rakesh Naure amadi mahaki loinabi Ireng Bamningol Naure Mongbi Romila anigi tara taruklak suba marriage anniversary ceremony ga marilena cancer laina maithiba pirasi haiba wakhalonda Life Savers Manipur State Blood Cell National Health Mission NISM Manipur Department of Transfusion Medicine RIMS ka kusam naraga voluntary blood donation camp ama RIMS ki blood bank ta pangthokre donor kunmanga rom na saruk yaduna pangthokiba blood donation camp aduga marilena Rakesh Naurem na haikibada mahaki apokpi mamana cancer laina mayok na dun leidingai matamda igi awatpa laikhiba amadi madu phangnaba honabada wakiba sing adubu ningsingduna ngasi cancer laina khaknatana atopa igi darkar taba anaba sing thengnariba khudongchadaba singbu kharada oirabasu mateng pangba ngamnaba honabani haiki mana makhata aduna EP bus na e loriba mi adugi punsi kanba ngamba khaknatana awaba kaya su ko le masida natana EP ba miyo aduda su masada kanaba phangale haibasi miyam pumna khangna minaduna paisa na leiba phangdraba posaka sibu amana amada mateng pangnaduna humanitarian gi oiba aphaba mari ama sengasi haiba wafam sing phongdokki Sahi kaya sembi dana lemlaba kumbi esi ki manung dalaiba kumbi kangze bung mamang lambi ki kilometer amarom sang lambi chathot chasin yadana lerakpa du social activist Bharatna National Award Wangkem Sobhana lamdamadu ki kunjamiyang ikhanduna asang ba sempam putokna nauna semjin kre ngami simi kaya gi su hingna bagi sanda lambi oina ba pat chat pa yaba lambi nauna semjin libadu da social activist W Sobhana ngasi lantuna lamdamadu ki kunjamiyang gloyena lambi adu gi awada pamiyang gi apamba sing yauna tohoningli ba thabaki mawong matau na singbagi matangda miyanga puna yang seminaki lambi adu sembirakpagi matangda lamdam adu kunja sing na phongdoraki bada nga gi pham tawba pata matamatang gi apang apang ba manama sing hektuna amadi nga phaduna hingjari ba praja sing na angamba sel khaina duna kilometer ama muk sang ba lambi asi semna ba yamna kana hona duna laki lambi asi mapung phana mungtang ni sembina ba haiduna kumbi asi da matamatang gi karakpa MLA amadi minister phawbo oram laba sing da kayarang hana lambi asi sembina ba hajarbasu sembidana lerakibani Ithai kunau dagi social activist Wangkem Sobhana kumbi esigi prajamiyang yawana anayek leitalaira tola taraba kayada mateng pangbagi pau tabadagi mangonda laikai gi miyamna haijarubadagi lambi asi sembirakpasi yamna nungai apenba po I thagatli hairaduna matang kuina abamadi khudongchadaba kaya mangda thengnaram-basing khara makhaidi koklagani haiki Gujarat के जामनगर दलाइबा बंतरा एनिमल रेस्क्यू एंड रिहेबिलिटेशन सेंटर प्राइम मिनिस्टर नरेंद्र मोदी ने इनॉग्रेट तौखरे थौरामदुदा वांगदुना पीएम मोदी ने हाइकिबदा बंतरा ना सासिंगी फजरबा लेफाम अमा पीरदुना इकोलॉजिकल सस्टेनेबिलिटी अमसुंग वाइल्ड लाइफ वेलफेयर पीरी असिगुंबा थबल लखतपगिदमा अनन अंबानी अमसुंग महाकी टीमबु थागतली बंतरा से स्पीसीज लिसिंग अनिगी मथक्ता लई 7 लाख अमा मखाई हेना कनख्रे पीएम मोदी ना बंतरा दलाइबा वाइल्ड लाइफ हॉस्पिटल दसु सखी हॉस्पिटल दा MRI CT scan अमसुंग ICU याउना खुदोंग चाबा कया लई तोंगान तोंगाबा डिपार्टमेंट कया सु लई मखोदुदी वाइल्ड लाइफ एनेस्थेसिया कार्डियोलॉजी नेफ्रोलॉजी इंडोस्कोपी डेसिस्ट्री अमदी इंटरनल मेडिसिन सिंगबनी MRI रूम दसु संगदुने एशियाटिक लायन अमा MRI तौरिबादु येंखी लाइफ सेविंग सर्जरी की मतेंग ऑपरेशन चचरीबा लियोपार्ड मसु येंखी लियोपार्डो हाईवे दा कार अमना थोमलंबनी हाइरी एशियाटिक लायन मसा सिंग अमसुंग व्हाइट लायन मसा सिंगसु PM na sanaminaki angauba nongsa macha du center du da pokpani amasung nongsa mapi adu rescue tora matungda bantara da purakibani hairi German gi city Mannheim da karamana miyam rakta thojilakpagi thodokta Mire kayama susokre haina authorities na phongdoki police ki wangalo Stefan Wilhelm na haikibada Mannheim city ki khongna sapasing square mo riba Pera de platsta miya marakta driver duna car du thozilakibani police na driver du fare mahak sahi ni phusuraba German ganak naba Rhineland Palatinate state tagini thodo du sahi gi oina pangthokpa carnival celebration gi street parade ama pangthokrabagi nongma leiraga thokibani celebration adu gi damak German dagi miyoi kya su langna ki hairi German gi atai city sing da su thangna thinbagi amadi car na mirakta thousand bagi thodok yauna hingsa gi thodok kya thokre hairi Sanabagi pauda
All Manipur Football Association Ampana Sindna Kurai Lamlong Artificial Turf Ground Amadi Sagolmang Playground that Puna Tim Taram Panasaru Yaduna Group Anitona Kaidotuna Chatari Ba Taratare Suba Manipur Style Laking Asi Sanakiba Ahanba Master SFC Amadi SGIs Nakan Malamba Tonadun Sanakiba Mas Aduda SGIs na SFC Bo Gol Anishino da Maitiba Pikre Anisuba Master Class Shamadi Neroka Ani Sanakibada Neroka na Class Sabu Gol Amasino da Toy Cray Loidana Tonamesi Haying Ahanba Master Sai Archie Amadi FCL Amadi Ani Shuba Masana Nako Amadi FC Anina Lambato Naragani. All Jiriba Sports Association Asana Sinduna Jiriba High Secondary School Gisana Bungda Timni Pana Saru Yaduna Ngarang Dagi Sanaba Hokiba Taramapan Suba Toksam Radamani Memorial Senior Open Football Tournament 2024-25 ki ngasi sanakyo Master RYC Rangai Jangna Khasi Youth Club pu Gol Ani Amada Maitiba Pikre ngasi ki Master si RYC Rangai Jang Amadi Khasi Youth Club Anina sanakyo Master RYC Rangai Jangi Sanaroi Amos Amadi Akamna Kuntrani Joshua Mina Amadi Humdra Mangasu Minata Gol Ani Janki Aduga Khasi Youth Club ki Sanaroi Jonana Humdrani Pansuba Minata Gol Ama Janki Apiba Matamda RYC Rangai Jang Khasi Youth Club po Gol Ani Amada Maitiba Piki Hayay nung tilpongani minini po mga tabada Digli NL Club ka Yarol Muslim Club ka Sanagani Hauzero Bada Mara Pamukana Pijari Scientific Practices for Clean and Wholesome Pork Production Habahiramda Numi Humni Jatagadaba Training Program Nasidagi Hodokre. Farmers Meat Cum Exhibition Program Ama Pangthokre. Manipuri Martial Arts Amadi Cultural Program Matangda Nomagyoba Orientation Program Pangthokre. Loinana Prime Minister Narendra Modi na Bantara Animal Rescue and Rehabilitation Center ama Sangakre. Nasigidi Paudam Pizaba Matanga Solution Jare Miyang Tabiri Basingwa Mukana Kurumzari.